ꯊꯥꯒꯠ ꯏꯁꯩ 73 ꯑꯩꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯏꯁꯣꯔꯗ ꯀꯞꯈꯤ ꯑꯩꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯏꯁꯣꯔꯗ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯥꯀꯣꯡ ꯊꯝꯕꯤꯈꯤ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ ꯊꯤꯖꯈꯤ ꯑꯩꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯣꯛꯊꯕ ꯂꯩꯇꯅ ꯑꯩꯒꯤ ꯈꯨꯠ ꯇꯤꯡꯊꯣꯛꯆꯈꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯌꯥꯖꯈꯤꯗꯦ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯖꯈꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯅ ꯅꯥꯍꯩꯖꯈꯤ ꯑꯩꯅ ꯋꯥꯀꯠꯆꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯋꯥꯏ ꯇꯨꯛꯊꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯦ ꯑꯩ ꯌꯥꯝꯅ ꯑꯋꯥꯕ ꯐꯪꯂꯦ ꯑꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠꯁꯤꯡ ꯋꯥꯈꯜ ꯇꯧꯔꯦ ꯊꯥꯏꯅꯒꯤ ꯆꯍꯤꯁꯤꯡ ꯑꯩꯅ ꯑꯩꯒꯤ ꯏꯁꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯙ꯭ꯌꯥꯟ ꯇꯧꯖꯩ ꯑꯩꯒꯤ ꯊꯋꯥꯏꯅ ꯆꯦꯛꯁꯤꯟꯅ ꯊꯤꯖꯩ ꯏꯕꯨꯡꯉꯣꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯂꯪꯊꯣꯛꯄꯤꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯆꯥꯟꯕꯤꯔꯣꯏꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯊꯧꯖꯥꯟ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯣꯏꯈ꯭ꯔꯒꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯄꯤꯕ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯥꯡꯂꯒꯗ꯭ꯔꯥ ꯏꯁꯣꯔꯅ ꯊꯧꯖꯥꯟ ꯍꯩꯕ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯛꯅ ꯁꯥꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯍꯩꯕ ꯍꯤꯡꯗꯨꯅ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤ ꯃꯁꯤ ꯑꯩꯒꯤ ꯑꯋꯥꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯡꯊꯣꯏꯔꯕ ꯏꯕꯨꯡꯉꯣꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯆꯍꯤꯁꯤꯡ ꯅꯤꯡꯁꯤꯡꯒꯅꯤ ꯖꯦꯍꯣꯚꯥꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯩꯅ ꯅꯤꯡꯁꯤꯡꯖꯒꯅꯤ ꯁꯣꯏꯗꯅꯃꯛ ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯥꯏꯅꯒꯤ ꯑꯉꯛꯄꯁꯤꯡ ꯅꯤꯡꯁꯤꯡꯖꯒꯅꯤ ꯑꯩꯅꯁꯨ ꯅꯍꯥꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯙ꯭ꯌꯥꯟ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯂꯝꯕꯤꯗꯤ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯨꯝꯅ ꯋꯥꯡꯊꯣꯏꯕ ꯏꯁꯣꯔ ꯀꯅꯥ ꯂꯩ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕ ꯏꯁꯣꯔ ꯅꯍꯥꯛꯅꯤ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯅꯍꯥꯛꯅ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯪꯍꯜꯂꯦ ꯅꯍꯥꯛꯅ ꯅꯄꯥꯝꯕꯣꯝꯅ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡ ꯍꯟꯗꯣꯛꯄꯤꯈꯤ ꯖꯥꯀꯣꯕ ꯑꯃꯁꯨꯡ ꯖꯣꯁꯦꯐꯀꯤ ꯃꯆꯥꯁꯤꯡ ꯏꯁꯤꯡꯅ ꯅꯍꯥꯛꯄꯨ ꯎꯔꯦ ꯍꯦ ꯏꯁꯣꯔ ꯏꯁꯤꯡꯅ ꯅꯍꯥꯛꯄꯨ ꯎꯔꯦ ꯃꯈꯣꯏꯅ ꯀꯤꯔꯝꯃꯤ ꯑꯔꯨꯕ ꯃꯐꯝꯁꯤꯡ ꯅꯤꯛꯂꯝꯃꯤ ꯂꯩꯆꯤꯟꯁꯤꯡꯅ ꯏꯁꯤꯡ ꯍꯩꯊꯔꯦ ꯑꯇꯤꯌꯥꯅ ꯅꯣꯡ ꯈꯣꯡꯍꯜꯂꯦ ꯅꯍꯥꯛꯀꯤ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯟ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯩ ꯅꯣꯡꯊꯥꯡ ꯀꯨꯞꯄꯅ ꯃꯥꯂꯦꯝꯒꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯉꯥꯜꯍꯜꯂꯦ ꯃꯥꯂꯦꯝꯅ ꯀꯤꯗꯨꯅ ꯅꯤꯛꯈꯤ ꯑꯃꯁꯨꯡ ꯅꯣꯝꯈꯤ ꯅꯍꯥꯛꯀꯤ ꯂꯝꯕꯤ ꯁꯃꯨꯗ꯭ꯔꯗ ꯂꯩ ꯅꯍꯥꯛꯀꯤ ꯈꯣꯡꯂꯝ ꯑꯆꯧꯕ ꯏꯁꯤꯡ ꯏꯄꯥꯛꯇ ꯂꯩ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯁꯤꯡ ꯎꯗ꯭ꯔꯦ ꯃꯧꯁꯤ ꯑꯃꯁꯨꯡ ꯍꯥꯔꯣꯟꯒꯤ ꯈꯨꯠꯀꯤ ꯃꯄꯥꯟꯅ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯌꯥꯎ ꯁꯪꯒꯨꯒꯨꯝꯅ ꯅꯍꯥꯛꯅ ꯆꯤꯡꯕꯤꯈꯤ